Mijing tabiri ba khoi pumna po image TV na taram na oksha bolo yana Rajesh Kumar na khurumjari ngasigi maroi ba pauda quality later ba seda like amadi answer paper nambagi mayok ta khongjang changsin khre Manipur gi Chief Minister na census niyam sumna tawgani haibadu karamba mong da tawgadori bano miyam da mayak seng na sengdok piro haina santa nahakpam na phongdorokli Hozai da satharakiba cultural holiday peace camp loshin khre loinana Delhi Police Special Cell na Laskari Taiba Commander Fare Apung pau lobirasi Desam ke President Lusingduna bau parada laiba Board of Secondary Education Manipur Bosem da thomjin duna quality later ba seda larik amadi answer paper number gi mayok ta khongjang changsin khre namit yung ba matung Desam ke President amadi Secretary General na Lusingduna Bosem gi Chairman Office tamna changsilak kholau kya lauki Bosem gi Chairman Secretary amadi Controller Unanaba hotnaki adu hairiba pungpham aduda makhoi sing adu amata lairam khide khongjang aduga mari leinana Desamgir President o Romesh na hai chahi asigi Bosem na mahiro singi puthokliba lairik asibu namliba che amadi ISSLC examination 2026 ki mahiro sing na iriba answer paper asi quality yaudaba che danam le haiba asi Desamna laibak miyam mangda puthokre Adabu asoiba aranba asi puthokhiba tha ani helaba pawda scam asida chenaba meoi amata lengak na cherak pidri masigi mathakta quality laitaba se supply toramba farm asisu cherak pibagi mahutta award pibagi mawongda makhata na che lauduna leiramle asumna Bosem amadi Education Department na tawriba asoiba kaya asina sahi asigi oina mahiroi singda lairikshu matam sana piba ngamdribani maram asina hojik lairiba se leibagi scam asida chenaba Bosem gi Chairman Secretary amadi Education S ki Commissioner gi mathakta inquiry chathaduna cherak pigidabani amadi form adusu blacklist tawgudabani maduna tabatarabadi Desamna makhata na khongjang leptana changsil lakhigani phongroki khongjang aduda paper scam athubada loishilu inquiry committee semduna mara laibasing cherak piu quality yaudaba se supply toba farm blacklist to haina thaba placard kaya sinakhibaga loinana kholau kaya su lauki aina kanoni aina in charge ni aina kan lampian da lau na traga aina duni ada lau haina khoi bu kawbiri se sina takpadi hairiba institution board hairiba sigumba institution je mapu pangkraba institution la masigi secretary kadai de lebano masigi controller kadai de lebano authority sidam da leram da base sidegen laibak thiba leitre masida board ta thamgado ba miya na thamgado thasa base masina maram workanda ngasi degi mangba yai hai base board ki authority sina khangbiyo Manipur gi Chief Minister na census niyom sumna tawguni hai ki wapam karamba mawongda tawgudori bano miyam da mayak seng na khanghalu haina se so kanglai pakki convener santa nahakpam na phongdokre lamdam asagi miyam na NRC update hana tawraga mitop khandok laba matung census pangthopiu haina tongan ba se so yauna miyam na khongjang kaya sangsinduna leiriba tanja asida handak henglep constituency da ahan baoina census pangthok nanaba lengak na enumerator haptilakliba asi laithibani atopa leiriba district singi enumerator pawa haptringaida henglep ta hana pangthok nanaba honnarakliba asi lengak asigi manungda kari aronba agenda leibano haiba asi Chief Minister Yunam Khamsana miyamda mayak sengna khangan gadabani henglep constituency gi MLA lajamang asi anoba lengak sembada support pawa tawdaba amadi separate administration demand tawbada chawna mateng pangba MLA amani haiba si miyamna khangnaraga leiraba wapam amani masida Chief Minister Y Khamsana census asi niyom chumna pangthokani hairiba si karamba mohongda niyom chumna pangthokadoribano haiba adu miyamda mayak sengna khangangadabani haina mahak makhata ki wapam asi ngasi kasampat leiba ifaki office ta pangthokkiba pawgi mifam amada phongdokkibani Mahakna hai India government na census thibagi matangda
charter of question kuntra henba rom yawba asida conflict thokuna leiriba state asigi oina question asi yawba asina matau karamna census thigidoribano amadi leiriba idp singi oina karamba mawongda census thigidoribano haiba adusu mayek sengna khangalu karigumba charak sahi ngaiba mawongda census asi thigiba thoklabadi furup kharana demand toriba separate administration asi phangkibaga chap manargani haiba asi lengak asina khangdana census niyom chumna tawgani haina phongdorpa asimak manipur miyamgi khwaidagi laibak thibani census chumna tawgani hairabadi manipur miyam kauraga hana wari sanabiu natraga leiriba all political party ki mifam ama kauduna matau karamna census chumna pangthokani haiba asi gimatangda explain hana tobiu karigumba miyam da hana tanaram daba amadi all political party mifam ama kauduna government ki level da wari hana sanadana census pangthokna naba hotnarakpa targadi miyam na hena akanba khongjang kaya ama sangsilakani phongdokhi ꯁꯤꯡꯗꯁꯨ ꯑꯃꯨꯛꯇꯪ ꯀꯧꯕꯤꯔꯒ ꯐꯝꯃꯤꯟꯅꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯕꯤꯌꯨ ꯃꯇꯝ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯃꯤꯟꯅꯍꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯦꯖꯤꯇꯦꯁꯟꯒꯤ ꯃꯑꯣꯡꯗ ꯂꯣꯏ ꯂꯥꯛꯅꯕ ꯇꯥꯔꯒꯗꯤ ꯑꯁꯤꯗ ꯐꯠꯇꯕ ꯑꯐꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯁꯦ ꯃꯇꯝꯁꯨ ꯌꯥꯝ ꯇꯦꯜꯂꯤ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯀꯨꯟꯃꯔꯤ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟꯗ ꯇꯧ ꯂꯩꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯎꯈꯤꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ miyamna census tawdringeda illegal immigrants sing khando u haiba akanba kholaw asigi marakta census tawbagi matam thamanga yaithokpa asigi wahanthok karisu leite manipur lengak amadi india lengakna illegal immigrants sing khandoklaba khaktada manipur da census amasung delimitation tawgadabani yaithokliba thamanga matam asida lengakna kari thabak pakhat kadoribano haibadu miyam da mayak sengna khangalu haina mitei maitai tribe union mmtu na phongdorli wafam singasi manipur press club ta pangthokkiwa pawm from amada mitei maitai tribe union mmtu gi organization secretary takhelambam parija na phongdokhibani makha taraduna hai manipur da illegal immigrant kaya leptana changsilakliba asi myanmar amasung manipur da operate tawwa masing yamlaba kuki militants singna ngak senduna pusilakpa amadi khunda hanbagi thorang hakthengna paikhalakpa asina illegal immigrants singna yelomi singbu khongda pham leitana muthalakpa yabagi saktam amada lakli india lengak amadi lamdam asigi bot Peniti tawwa miyoi singna illegal immigrants sing asibu pusilakpa amasung khunda hanbada achauba thodang lauduna leiri asigumlaba sakti sapu sing asida yelomi sing kanjana namgi damak singtam animakta leiriba yelomi singna punna amatoina thengna hoba mathau tare luraba tanpham asida singna tawwa tamna yaroi yauroi tamna tawwa chingna yauroi kanagumba lup amana tawbada aikhoidi yauni yauroi haiduna leirabadi aikoi punna lupkiba mutkiba natuna karisu leiroi hokiba lisingani kumathoida myanmar da military ko tawkhraba matungda myanmar dagi masing yamlaba kuki refugee kaya yumthangnariba kamjong tengnopal amasung sandel na singba district singda khwaidagi masing yamna sensilakhi ba miyoi sing asi khandok nanaba lengakna biometrics launanaba hotnabada leithok lesin tawduna lotuna leiraga manak nakpa khun singda khunda sinkhre asigumba thong asi hokiba lising chapan punithoi amadi lising chapan marpuni nepal da thokiba myanmar gi tangdu leitadraba rajniti gi muknaba thodok kaya da chensilakhiba kuki refugee sing manipur da adumak khunda sinkhre myanmar dagi changlakhiba miyoi sing asi manipur da hana leiramliba miyoi sing asiga dharma lon sakchu chap manabana maram oirga makhoibu khandokpada luna thokli masigi khudong chaba lauraga yamna laina khunda sinba yari mitop khandokpagi matangda lengakna matam punamakta nathaiduna thamlaga mitop singda tonglaga vote bank ki rajniti tawduna lakli mitop khandokpagi matangda emsuga misimina amadi e9 tanakraba matungda lengaka inaba lising chapan marfu amadi lising chapan marfu dramarigi agreement ngasi fawba lengakna namsinduna thamli Myanmar dagi chanselakpa illegal immigrants singbu lamdam asida citizenship pibagi mathakta ST list da yaholi masigi mathakta any cookie any mijo haiba term amasu 1951 dagi yohanduna
ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥ ꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯨꯠꯈ꯭ꯔꯕ ꯆꯠꯅꯈꯤꯗ꯭ꯔꯕ Citizenship Right Act 1967 ngasi phawwa ngakturna leiri mitop yokhatuna thamba yerhomi mutnanaba sinba thoksil asina yerhomi singi maraibak tamba ngamdawa pibam da leire Indiana mitop ki matangda manung mapan naiba wa ngangduna leire asigumba luraba tanpham asida apunbagi pangalna aikhoi isabu kanjanaraba thodang lawrasi phongdokhi मसी यावना करी दमकता मकोइदा अकोई बीपीएल की एनी स्कॉलरशिप की एनी लैरिबा मकोइदा हाउसिंग की करी की लैरिबा बेनिफिशियरी कोइना पीरगा मोइसे प्रोटेक्ट तौर इंजाना थमेबा मसी की लैरिबा प्रोटेक्शन मयाम से लौथो एसटी द हाउ कनो अदु चिल्ड्रन्स की लौथो हाइबसे मसी जो मैतै ट्राइबनेना तौजबा डिमांड हौखिबा चाही लिसिंगनी कुलुमदोगी मे अहुमदगी थोलक्किबा कांगलोकी इरांग असिना मरम ओइरगा मयुम मकै थादोक्तुना लंजनरक्तुना हौजिक हौजिक कक्चिंग सब डिविजन की मखादा लेरिबा रिलीफ कैंप 13 हयेंग तांग 38 दा क्लोज तौरगनी रिलीफ कैंप असिदा लेरिबा मोरे अमसुंग नापट की ओइनदी अतोपा रिलीफ कैंप सिंग दा ओइना होंदोखरगनी हाइना प्रेसना फंगबा पावगी सोर्स अमना हारी स्टेट असिदा लॉ एंड ऑर्डर के फिवम फगलकपगा लोइना डिस्ट्रिक्ट एडमिनिस्ट्रेशन की माइकाइदगी रिलीफ कैंप ता लेरिबा आईडीपी सिंग असि मखोई मखोईगी मयुम सिंगदा हलनबगी थौरांग पाखतखिबगा लोइना कक्चिंग सब डिविजन की मखादा लेरिबा सुगुनु वापोकपी तांगजेंग अमसुंग सेरौगी आईडीपी सिंगना लेरिबा रिलीफ कैंप 13 असि क्लोज तौननबा खोंथांग पाखलखिबनी स्टेट असिदा पॉपुलर गवर्नमेंट लेटिंग अमांगदा पीआर सरकार लेरिंगे मतमदा आईडीपी सिंग सही असिगी मार्च 19 फाउगी मनोंगदा मयुमदा हलनबगी थौरांग पाखलगनी हाइना फोंदोखिबा लेरबनी कक्चिंग सब डिविजन की मखादा लेरिबा रिलीफ कैंप 13 हयेंग क्लोज तौगदोरिबा असिगा मरी लेना कक्चिंग एसटीओ खेरानंद पोसंगबमना थोखिबा ऑर्डर अमगी मतुंग इना हयेंग क्लोज तौगदोरिबा कक्चिंग सब डिविजन की मखादा लेरिबा रिलीफ कैंप सिंग अदुदी ऑल एज होम कक्सिंग कल्याण आश्रम कक्सिंग इंडोर स्टेडियम कक्सिंग कोंगोई बाजार कम्युनिटी हॉल SC/ST हॉस्टल KMC युम्बीमसा हाई स्कूल कैरक सनातोंबी हाई स्कूल हियांगलम गर्ल्स जूनियर हाई स्कूल सेमाइजिंग मनिंग लेकाई पंचायत घर लमजाओ अपर प्राइमरी स्कूल अमसुंग लामैदोंग हायर सेकेंडरी स्कूल नि रिलीफ कैंप सिंग असिगी मरी लेनबा नोडल ऑफिसर सिंगना IDP सिंग असि मखोई मखोईगी हानगी मयुम सिंगदा अमुहन्ना खुंदा लेता हन्नबगी थबक सिंग असि पाइखत नाइता लौगदबनी हारि अदुम ओइनमक कक्चिंग सब डिविजन की मखादा हांगलिबा रिलीफ कैंप सिंगदा लेरिबा मोरे नापट अमसुंग अतै खुदोंग थिनिंगाय ओइबा जगा सिंगदगी लाक IDP सिंगी ओइनदी वाबगाइदा लेबा यंगबी गर्ल्स हाई स्कूल दा ओइना शिफ्ट तौरगनी हाइरि साहित्य सेवा समिति कक्चिंग सिंधुना कक्चिंग की अइबा कवि अमा ओइरिबा अहल ओइरबा ओजा यंखोम बिहारीगा उन्नबगी थोरम अमा ngasi कक्चिंग सुमाक लेकाई लेरक अचौबा परेंगदा लेबा खेत्रिमयुम जयकुमार की संगलेंदा पांथोखरे ngasi पांथोखिबा अचंबा थोरम अदुदा समिति असगी प्रेसिडेंट की थौपुरिबा साहित्य एकेडमी अवार्डी खेत्रिमयुम बीरना थोरम मपु अमदी यंखोम बिहारीना थोरमगी लेटेंग ओइना सरुक याखी थोरम अदुदा ओजा यंखोम बिहारीना कक्चिंग साहित्य की ओइबा इहो सागलकपा साहित्य सेवा समिति सेमननबा लिंखतनबा होटनरकपदा थेंगनखिबा अवा नुंगाई खुदोंग सादबसिंग कवि अमा ओइबदा चेनगदबा गुणसिंग तौगदबा थबक थोरमसिंग लोइनना कवि सिंगना लमदम असिदा लौरिबा थौदांग सिंगी मतांगदा मरिक चुम्बा वफम कया फोंदोक पिदुना महाकना थेंगनखिबा लाइफ एक्सपीरियंस क्या की मतंग दसु मियाम द वारी लिबिखि थोरम अदुदा सरुक याखिबा मियामना हंगबा वहांगी पखुमसु पिदुना समना वारी वताई सानखि थोरम अदुगी सरुक अमा ओइना सरुक याखिबा मियामना मसा मसाना इजबा सैरेंग पाठोक्तुना सैरेंग साइदिनबा अमसु पांथोखि इंग्लिश नि तरा तरुक्तगी सीनियर सिटीजन्स फोरम कक्सिंग की लाइफ मेंबर ओरखिबा FHED कक्सिंग वाटर सप्लाई की रिटायर्ड सेक्शन ऑफिसर खेत्रिमयुम निमाय सिंगना था असिगी हौखिबा तांग 19 इराई नुमिता मसागी अनाबा अमना मरम ओइदुना खंगहौदुना लेखिदबदा सीनियर सिटीजन्स फोरम कक्सिंग की एग्जीक्यूटिव कमिटी की मिफम अमा ngasi nungthil pangthokre ngasi pangthokki मिफम अदुना खेत्रिमयुम
निमायना लेखिदबदा थमोय शोकना वा फोंदोकपगा लोइनना महाकना लौरंबा थौदांसिंग नहुनना निंगसिंखी अमसुंग माना लेखिदबसी फोरमगी ओइनसु अचौबा मांगजबा अमनि हायना सिंथाखी मिफम अदुना लेखिद्रबगी मफमदा इकाय खुमनबा उतपा ओइना मिनिट अनि तुमिना लेप्तुना लेखिद्रबगी थवाइना मपुगी कुया खादा इंगना सिग्ना लेरुनबा थौनिजबगा लोइनना लेहौरिबा इमुंग मनुंगी अवाबदसु सरुक याखी सही तरहम हेना लेंगांगना हन्ना यंगबिरक्त्रबा सेम साबिरक्त्रबा वाबगाय लमखाई तु सुगनु लंबी असि सेमबा होरगनी हायना थाजबा पीदुना सेमबा होरमलबा मतुंगदा इखंग खंगौदना सेमबा लेपखिबदगी मायोक्ता ngasi लमदम असोंगे यामलबा मियामगी ओइबा मिफम पांगथोक्तुना लंबी असि अथु मतमदा एप्रिल 5 फावगी मनोंगदा सेमबा हौद्रबदी हेक मथंगी नोंगानबा नुमित एप्रिल 3 तगी बन ब्लॉकेट यावना अकनबा खोंजंग संचिलगनी हारि ngasi वाइखोंग बाजार मनाक्ता लैबा मैरा पाइबी संगलेंदा लंबी असिगी ओइरबा फिवमगी मटांगदा पांगथोखिबा खननेबगी मिफम अदुदा इमा इबेल सिंह तोंगान तोंगानबा क्लब सीएसओ सिंगी लुसिंगबा सिंह अमदी प्रजा क्याना सरुक यादुना तोंगान तोंगानबा वारेप कयासु मफम कयासु फोंदोकनखि मिफम अदुदा मियामना फोंदोकनखिबा दा खुंजा लाख अनि हेनबगी हिंगनबगी अमत ngairaba lambi oiriba wabgai lamkhai tu sugnu state highway lengakna sembirakta sahi tarahumdoi taramari fare phibam thian soklaba chatpada khudong thiba kyarak mayok na khraba lambi asi sembinanaba haukiwa sahi lisingani kumari jungi tang anida lamdam sigi khunja singna lambi sigi committee semduna tha amaga makhai hena tongan tonam pham tarada wakin phamlaba matung phawda lengakna miyeng sanglakhide बन ब्लॉकेट तौबगी चेरोल थोकलब मतुंग दता मतमदुगी वर्क्स मिनिस्टर के गोविंदास का कमिटी की म्यूसिंगा फमिनदुना यामना थुना नुमित तरानी की मनुंगदा लंबी सेंबा हौदुना अफब लंबी ओहिलगनी हाइबगी खुदयेक पिरखी अदुबु सही अमा सुपना पोर्ट होल मेन बफाव लोइखिदे होखिबा डेट टू थानी लिसिंगनी कुंतरु अमदी तारामंगा थानी लिसिंगनी कुंतरुक्ता सुगनु अमदी वाबगाय लमखाईगी मफम अनिदगी सुगनु अमसुंग हियांगलम केंद्र अनिगी एमएलए सिंह कंसर्न डिपार्टमेंट की ऑफिशियल याउना लंबी असि फिट 15 फाकपा इंची 8 थाना क्वालिटी लेना सेंबा हौरगनी हाइना लौथोक्तुना लंबी सेंबा हौरखी मियाम अफब लंबीदा यामना थुना चटपा फंगलगनी हाइना लोकल एमएलए सिंह लेंगाक अमदी कंसर्न डिपार्टमेंट बु थगत रिंगै चेरक्ता नुमित कुन्नी रोमतमक सेंबा हौरमलगा थबक लेपखिबनी खोशाउनरबा लमदम सिगी मियाम मैरा पाइबी ऑटो टाटा मैजिक टाटा ओनर की अपुनबा लुप सिंह यावना ngasi नुंगथिल पुंग अनि ताबा मतमदा थुमखोंग लाइरेंबी कम्युनिटी हॉल वाइखोंग द लंबी सेंबा लेपखिबगी मायोक्ता मिफम पांगथोखिबनी मिफम असिदा लेंगाकना लमदम असिगे मियामबु हंथना येंगबा सेंबा हौरमलबा लंबी फावबा मरम पीदना कॉन्ट्रैक्टर सिंगना लेपनिंग मतमदा लेपखिबदा वरौ नखी केंद्र असिगे एमएलए सिंगदा तारीख 5 था 2023 तगी तरातरेत था 2023 फाव चटखिबा असेंबली सेशन दा लंबी की थबक सुबा लेपखिबदा वहांग अमा फाव हंखिदबदा पेंदबा फोंदोकनखि मतम सांगना खन्नरबा मतुंग मखागी वरेपसिंग असि यनबा लेतना यानखि लेंगाकना वाबगाई लमखाई तु सुगनु रोड असि लाक्लिबा एप्रिल 5 फावगी मनोंगदा क्वालिटी अमदी प्रोग्रेस लेना मफम अनिदगी सेंबा हौबा WPM तौद्रिंगैदा हानगी इम्बैलेंस ओइरबा लेयर पोर्ट होल थुगाइरगा चटपा याननबा बैलेंस सेंबा मथकी वारेपसिंग असि लाक्लिबा डेट 5 एप्रिल फावगी मनोंगदा थबकता ओइना पांथोक्त्रबदी मथंगी नुमित्ता लंबी असि बन ब्लॉकेट तौबा हाइना अमतो ओइना यानरे हाइरिबा बन ब्लॉकेट असिदा मई इसिंग अना लायेंग लाइटिन देवकर्मन सिंगबा दी कौंसिलोय अदुगा एजुकेशन जावना अतैदी कौंसिनगनी हाइरि थासी टांग 15 दगी हौदुना असम द लैबा यूनिवर्सल फ्रेंडशिप ऑर्गेनाइजेशन UFO फार वेस्ट हेडक्वार्टर नंबर 6 सलामकुल होजाई बटालियन दा चथरखिबा कल्चरल हॉलिडे पीस कैम्प असि हौनबी मतुंग इन्ना लसिनख्रे असम की सलामकुल होजाई द लैबा ऑर्गेनाइजेशन असिगे
Nongdam Sanglenda Satharakiba Cultural Holiday Peace Camp Asi Loshinbagi Thorum Aduda Amsu Nagaon District Committee ex-President Konsam Manidhan Manipuri Short Story Society India Secretary Ayakpam Kunjamohon All Assam Manipuri Mitei Artist Association ki President Sanaujam Nobin Hojai District Mixed Boxing Association ki President Khumong Mayum Nganbi Hojai Assam ki Social Worker Maitram Mohendra Mamil ki President Khumukcham Syamkishore Amagi Vice President Mutum Manglemba Amadi Baluhandar Gram Panchayat ki Laimapokpam Susilana Maru Oiba Mithungnensin Oina Saruk Yaki Loina Thorom Aduda Organization Secretary General Y Mairaba Angom UFO ki Thangtagi Instructor Senzam Biren Amadi T Mohan UFO North Division ki President I Sunil UFO Far West Headquarters number 1 ki Y Mani Yauna Organization Asigi Ate member Kayanasu Saruk Yaki International Wushu Federation Yumbu Oiduna Tanjin Olympic Center Jinmabzium Tanjin China da Thasi Kurum Doidagi Hauduna Hayeng March Kuntramathoi Phawa Sathagadaba Tara Suba World Junior Wushu Championship 2026 da Manipur dagi India gi Mohus Sinduna Chatakhiba Sanaroi Upendro Thongamna Sanagi medal Laurakre Upendro Thongam Thawal Wangtaba Mathak Lekai dagi Thongam Prem Kumar Elias Ranjan Amasung Thongam Nanau Leima Anigi Masanupani Championship asida Upendro Thongamna Sanda Masanada kilogram Nifuma gi Kanglop India gi Mohut Sinduna Satkibani Masi Sanakiba final bout match da Uzbekistan gi Sanaroi Abdulok Rakhamanov ka Sanakiba da Upendro Thongamna Maipaktuna Lemjaningai Oirba Sanagi medal adu Lorokpangam Kibani Ningsingba Yabadi Upendro Thongamna quarter final match da Ukraine gi Emir Nurdinov Maithiba Piram Laba Matung Ngarang Sanakiba semi final da Armenia gi Grisha Alkhayanbu Maithiba Piram Duna final Sanglakibani Upendro Thongam Hozik Army Voice Silong da Lairiba Tongan ba national amadi international gi thak da medal kaya Laurakraba Usu Sanaroi Amani State Assistant Labor School Contra Handbagi Class 2 dagi 5 power da mahitam leba mahiroi chaniga marpuni thoina saruk yaduna junior spelling masters 1.0 thorom masa boarding Bishnupur na sinduna kiamba ningsing sanglen Bishnupur da pangthokre thorom aduda SGPO Bishnupur S Trifena Renkinamai MPS masa boarding Bishnupur gi head of institution Kumam Akendro amadi DC office Bishnupur gi branch officer Wahangbam Ishona Athoi Mithunglen Oina Saruk Yaki spelling competition category ani thokna khaidoki class 2 amadi 3 na category A gi oina mahiroi chamaga tara amadi class 4 amadi 5 na category B gi oina mahiroi chamaga humrani thoina saruk yaduna athoi ehentanaki makok mathang takraba singda memento certificate case prize amadi achamba khudol piduna ikai khumnabasu utkhi Manipur gi umanglai harawa asisu UNESCO Intangible Cultural Heritage da channanaba pandam amaga loinana Bangladesh laiba lan gi lairembi makong lainagi anisuba harawa chahi asigi April Nepal da pangthok lagani haina Mutua Museum Imphal gi director Mutua Bahadur na phongdorli hiramasiga mari leinana Manipur Press Club da pangthok pa pawgi mifam oda mahak na makha tarduna hai laglewa April Nepal dagi numit humni Mangge Makong Tete Gauda Mutua Museum ga Kusamnaduna Bangladesh laiba Manipuri Cultural Complex ki manungda langi lairembi makong laiba harauragani lai harauba asigi ahangba asangba sanpham punamak UNESCO dhakana puthokani Bangladesh khundaduna umanglai harauriba asi madom lepchanaba pandamda UNESCO na mateng pibani loinana harauba asida amaibi singna Thainagi set charak liba kanglon sing adu induna pangthokani masi lai haraubada kai tharak liba asisu kanhanaba pandam amadani harauba asi ahanba oina kumja lising ani kun mangagi April thada hokre ani suba harauba asigi manungchanna lai harauba hek loibagi
nonganbaga Silet laiba Maharaj Gambir Singhna latlamba pakhangba yumjau larembi amasung nongsabada seng haiduna nungai aifananaba thauni jagani punamak asi Mutua Museum gi thomi khutpu ahum Mutua Bahadur mayang lamam chawba amadi mangsata bam khogena lusingduna April mangada Imphal thadokani umang lai harauba asigidamak maiba wangkhai mayum labungo maite penada pebam tiken khongbada thongam Navachandra yaibana leimajam Santos amasung nomaithem lancha maibida pebam ningol mongjam ongbi santi ningombam manitombi chanu amadi nomaithem ongbi jamini saruk yagani sahi asigi June 13 tagi kunma fawba Malaysia da pangthokadoriba Muay Thai 2026 Senior World Championship ta saru yananaba United Muay Thai Association India umaina khalaklaba Tael Kolom Lekai dagi ahibam Rosni da Young Progressive Club Tael Kolom Lekai amuko amadi MSF na selgi mateng pangkre Tael Kolom Lekai da laiba Young Progressive Club ta pangthokpa selgi mateng Fangbagi achamba thorom aduga mari leinana Young Progressive Club ki President Phairoijam Dineshur na hai Muay Thai da gold medal lorkraba lekai asi maktadagi ahibam Rosni bu United Muay Thai Association India umaina Malaysia da pangkadoriba Muay Thai 2026 Senior World Championship ta saruk yarona khalakpa asi yamna nungaiba phongdokpa loinana championship aduda state asigi mingchat purakpa ngamnanaba lekai asigi miyamna maki chathok chasinda mateng oinanaba angamba khaget naraga tarakpa sel adu mateng pangbani masida sunatana amuko amadi MSF ki maikaidagisu mateng palaki loina lamdam asigi miyamna hena sak khanglaba Muay Thai gi sanaroi yaimalaina coach oiduna mahaki makhada Rosni asi sanaduna state asigi khaktanatana India gi mingchat purakpa oirasunu haina yaiphamango piki Delhi Police Special Cell na Laskar e Taiba ki Commander Sabir Ahmed Lon Bangladesh border manaktagi fakre lona mahakna lotli bampham dudagi Dhaka da Laskar gi unit ama operate tauri hari tha nirom ase Delhi Police Commissioner Satish Golsana kumna yengchenduna thibo humagi thabak chatharakibani additional CP Pramod Khuswala ACP Lalit Nagi amasung Inspector Sunil Rajena Lona Delhi Kolkata amasung Tamil Nadu da terrorist ki activist sing tathanaba na sing recruit tawgi thabak sing adu kupna yengchenduna lakibani lon terror thabak sing chathabagi maralda sok lisingani tareta Delhi Police na pharu matung lisingani taramapanda bel da thador khibadagi Bangladesh da chen khibani authorities singna phongdorpui matung ina hojik makhata na thiba humbagi thabak chathari amadi Laskar e Taiba terrorist network asi thopchin khinanaba makhata na miyoi kya phagalakpa yari hairi aroibada maroi paw mohanna quality laitaba se da lyric amadi answer paper number gi mayokta khongjang changchen khre Manipur ki Chief Minister na census niyam sumna taugani haibadu karamba mongda taugadoribano miyamda mayak sengna sengdok pirau haina santa nahapamna phongdorokli Hozai da chatharakiba cultural holiday peace camp lotion khre loinana Delhi Police Special Cell na Laskar e Taiba ki commander fare Angasigidamakta PAODAM pijaba matang asir loishinjare medeng tabir ba khwai puno pu amuka hanna khurumjari